India-dagi winner yamna oiriba Miss World asi karidagi hwrk ngasi phwbada contest asi kayark lwkhrabage haibadu mayam punna yengkinasi wahi haibada soiba yaurabasu ngakpiu haijari chahi khudingi mioi million kayana hangnari handakti Miss World kanana oikhre 1951 gi matamda London da langa lwkhraba tungda tapna industry kaya chawkhalakli entertainment gi program kaya su amuk nauna saphonglakli entertainment amadi miyam gi event kaya bu silliba British nupa Eric Morena mahaki wakhalda anouba idea malaklammi thoidokna conservative oiba society ama nattabanina Britain gi festival amada mahakna bikini contest sinba pamlammi mahakna di ichamchamna swimwear bu promote tawnaba silamba contest amani contest asibu malem miyamna yamna pamnaraktuna aphawba ama oirakani haibadi mahakna khalludi media kaya gi attention oiduna malem gi mafam kaya da phawrami masibu Miss World haina kaunaduna miyamna khangnakhi ihan-hanba Miss World 1951 da London da sinki Sweden gi kiki hakan channa ahanba Miss World oirami 1951 gi matam aswaidadi Miss World kawbagi mahutta festival bikini contest haiduna kawrami asum phawrakpadagi Eric na maming onduna international gi thakta chahi khudingi sinba hawraktuna Miss World kawgibani ahanbada bikini contest oirambana Sweden gi kiki hakan chan bikini chetuna ground upadagi lining lashonga mari lenaba group kharanadi saraklami organizer singna khanglami madudi contest asi beauty contest kha oiroi dauri masidi thauna culture mayamgi voice amagumna sinma yani khanglakhi sahi kaya mathang haukhre event asida swimsuit khak natana atopa event kaya su hapchenduna nupi kaya bu thauna hapa oiduna global gi thakta silammi 1970 dagina IT gi matam asida Miss World asi television gi mayamna khwaidagi pamnaba event ama haibadu oirammi mioi million kayana yamna pamna yengnakhi 2000 gi competition asida yamna unique oiba inaunoba motto ama chu hapselami beauty with a purpose contestant singna crown khaki natana atopa event kaya gisu compete tawba tarami education child welfare healthcare amadi disaster relief ki damak fundraise tawduna $million kaya khungkatuna mating pangba hawrakhi Miss World nupi kaya gi voice oiduna malem asigi shota hawraba kanglup kaya da mating pangduna lakli Eric Morena 1951 dagi hoduna Miss World asya chahi kaya ga sinduna lakli adubu 2000 da mahaki aroiba matam oikhi Eric na sikhraba tungda mahaki loinabi Juliana amuk Miss World organization gi chairperson amadi CEO oiduna lakli Juliana Miss World asibu matamga chanaraba event kaya hapchinduna ningthina phajana sinlangduna lakli ngasi makidi Miss World organization gi headquarter asi London United Kingdom da oiduna malem miyamna yamna respected tawba global gi beauty competition ama oiri 1951 dagi hoduna chahi khudingi Miss World sili event asigi edition ngasi phawbada 72 la senkhre Europe dagi hawrakiba competition asya ngasidi 120 countries henbagi mioi kayana yamna pamna yengnaba international event ama oiri Indiana title asi taruklak lawba ngamkhre Venezuela su title asi taruklak lawduna India ga Venezuela gana khwaidagi yamna lawba haibadu oiri Miss World gi winner asi India dagi kana no haibadu amuk yengminasi 1966 ta Rita Faria mahakna ihan-hanba Asian amadi India macha ama oiduna Miss World gi crown asya phangba ngamkhi mahak asya Mumbai dagi medical student amani title asi lawraba tungda doctor ama oikhi film kaya kumnaba offer lakhi adubu mahakna amata yakhide mahakna phanghiba mingchat amadi popularity asibu thadoktuna mayamgi seba tawduna doctor ama oina punchi hinglammi 1994 da Aishwarya Rai chahi kaya gi tungda amuk Aishwarya Rai na title asi phangba ngamladuna ngasidi global star ama oiri Aishwarya Rai November gi tang ama 1973 da Mangalore Karnataka da pokhi Miss World gi title asi phanglaba tungda Bollywood ki film kaya kumlammi 1999 gi magi film Hum Dil De Chukke Sanam asida Salman Khan ga kuminaduna mahak superstar haibadu onki film asigi damak Filmfare Award for Best Actress amasu oirivani atopa mahakna kumba aphawba film khara hairabada 2002 gi Devda 2006 ki Dumtuna Chingba kayani 2007 da Aishwarya na Abhishek Bachchan ga luhongduna global brand ambassador ama oiduna nungaina lairi 1997 gi Daina Hayden su Miss World gi title asi phanglaba tungda film gi producer
modeling agency amadi television network kayadagi offer laklambi. Mahakti beauty queen amana actress khak oiba pamkhide. Maram asina mahak London da chatuna acting at the Royal Academy of Dramatic Art tamki. Makha tarakpada mahaki punsi motivational speaker ama oiduna lairi. 1999 gi yukta mukhi Mari shuba oina India dagi mahakna Miss World gi title phangki. Mahakna Bollywood ki film khara khak kummaga pamlaktraduna nupi gi punsi child education environment awareness chingba kayada mateng pangduna lairi. 2000 da Priyanka Chopra London da pangthokpa grand stage Miss World asida sahi 19 khak ngai ribi mahakna crown loba ngamki. Mahak July gi tang 18 1982 da Jamshedpur da doctor gi imung da poklami. Angang oirikandagi Priyanka magi study gi damak US da chatuna sahi khara laik tamki. India dagi Femina Miss India 2000 winner oiduna India represent taunaba London da lakhibani. Winner amasu oiduna India da halakhi. Bollywood ki offer kaya laktuna film kaya kumba hawktuna sidi global gi celebrity ama oiri. Don, Chris, Barfi, Bajirao Mastani na chingba aphawa film kaya kumduna mayamna pamnaraba Indian actress ama oiri. Bollywood ta natana Hollywood ta su film kaya ama kumli. Baywatch 2017, Kid Like Jack 2018, Love Again 2023. Asigumba film kaya kumduna global star ama oiri. Priyanka Chopra na USA dagi Nick Jonas ka 2018 da luhonglami. Tamjaningai oiba nupi ama oiduna Priyanka Los Angeles, California da mahaki husband Nick Jonas amadi machanupi ka harauna punsi hingli. Manusi Silar matam sangna sahi 13 chupna Miss World title phangdraba tungda 2017 da India dagi amuk winner oiba ngamki. Manusi Silar May gitang 17 Haryana da mahaksu doctor amagi imung da pokhi. Mahakna medical college da tamna Femina Miss India 2017 poklami. Winner ama oiduna amuk Miss World poklibani. China da sinba Miss World 2017 Manusi Silar na oiki. Mahaki competition gi aroiba wahang paisa khwaidagi piba yaba thabak asi karino amadi madu oibagi maram asi karino haiduna hangki. Mahakna pakhum oina ima haiduna pirakhi. Mahaki pakhum asina Miss World 2017 oihallibani. Highest salary, the highest respect and love I should be of a mother. Mahaksu Bollywood ta laktuna film kaya kumba hawrakli. 2022 da Akshay Kumar ga film Samrat Prithviraj, 2023 da The Great Indian Family, 2024 gi Operation Valentine na chingba film kaya tamna kumlakli. Rita Faryadagi hawduna ngasi phawbada winner kaya oiduna Miss World gi title yamna lawba haibadu oiri. Thogdok ama sillabadi wathoksu adum yarumgani. Miss World gi history da su controversy kaya thokli. Organizer singna crown lawthokpagi thogdok 72 dak asida amuktagi hena thoktri. 1973 gi Miss World asi America dagi Marjorie Wallace na oirami. Miss World gi organizer singadi mahaki duty kaya mapung phana tawba ngamkhidi. Media house kaya nasu tuminna lona contract yaugdaba thabak kaya amasu tawi haidi. Maming lairaba celebrity kaya ga date tawba official sinba Miss World gi event kaya da saruk yadaba sini. Maram singa sina organizer na mahaki crown adubu lawthokhibani. Aduga mathangi wari asina organizer na nataba winner masana crown hantokhibagi wari ni. 1980 gi Gravila Broom Miss World gi title phanglaba tungda pung 19 gi matungda masana resign tawjaki. Mahaki mamangi controversy oiba photo kaya viral oirakpadagi pressure kaya lakhi. Gravila na ikai manbadagi organizer singda crown adu hantokhibani. Numit ama phawba yogduna beauty pageant Miss World gi history da khwaidagi tenba Miss World gi winner mahakna oiribani. Controversy ani si khaknatana atopa kaya su thokdabadi natte adubu ataidi ayambana ka henba controversy amata oide. 2025 kidi May thada India da sinkhiba asida Thailand gi Opal na inaunoba Miss World 2025 oiri. Sahi khudingi crown gi mapu khanduna pangthokliba contest asina malem asida lairiba nupi kaya mateng pangduna lakli.